Jiri bangki antaki khangudana tholkiba misimina tang tok thokiba antaki aduga koigi Borbiga subdivision manung dal leriba koigi jati maitai gi apikpa kunkhara mai thaba khopa tawgi matangda hariba All Assam Manipur Women's Maira Paibi Coordinating Committee na committee ga aduga binakandi part 2 Wangkhem Lekai Maira Paibi gi post kanosi fi singsi moina arki san thoida sinnarakpadu jawjare haidana arki san thoibu akoina sida sangpa ngamdragasu akoi pochi tharaise isan thoi sangpa sab he manai me manai koi mabinsi maramdi koi mai sa khraba tungraba koigi fironji wara kano leramo ko habagi awaba mana ubidana asi ima singtagi oiba firon kai kai adama haying ju atei tei chana thangnaba ton to mai tiam ju haying ju tharakane habigi adum paulai adugi damakta ju mathaka arketion to jiri da lakpada jiri ge sabal marak sida chang chu thaba lebi gu lain janing de jiri gi koliba ibudu bendo da ju koi lebi mai be mam ji trapte ju korumjari chentoina ji da lebda ko khok chik tabu biu aduga akoi gi leriba sidasu akoi meitei gi soiba amana soirga mayam meitei chindhaba aduga ma arsingi makta amana soirga ma pun muk chindhaba sumbagi pochingsi boinga thonga chin torga ji bamse mausagum nuksi chanana leina bhanabda sentoina ngamba mayam si khonna biram khonna jenengi haitare koina adumai tawduna ji si mausagi potuda kamaina hanjin gadege habisi khusu gamthuna koi koi yumda leinaba khoju habi yabasing isen thogi up level da tonga tombo gana sing khoju hangba tokte gomgi maike di koi kan taksan jai tawbuto wajibo state force lakpi da basi sini sigi matang da isen thoida koina khidang gomgi maike di khara barak circle si koji bangi bordaga subdivision da state force ki adugi matik mathau dai haja tare isen thoida adu sima lere aduna laiba posai mam sigi da makta koi isan thoida kari haigani khuna su kaimta sing glass ama khoina khida laga khoina pithapon mongdar bai mai bin sing tarte gi isan thoina thapa posi isan thoiga he phamin na badungna khanjai adon makutum khudi makta afabdo biu aduga isan thoigi wakanda chindo laitonda tengpam bu sembi ba khoigi mafam isan sarwa mafam di koliba bedo bendongna chindo laitonda isan gi tawa haksang da sing lingsen birakanda mina isan thoida lana khangadaba aduga koigi phataba singi o kanu singsida kanu tawdana mina ngamda ngamhandaba tare koigi rengpan mapu koigi manipur gi koigi laiba ibudo bendho singsida konbidana chatpa khudingi matum suputa isona senebibo isenu habisi koigi taraptagi isan thoida hajari aduna All Assam Manipuri Women's Maira Paibi Coordinating Committee da tuga binakandi patu Wangkhem Lekai gi Maira Paibi ma singdasu akoina sigmatik harau jadana isan thoida sine posi jawgire basi isan thoina mkhoi gi mafam ma singta tambiduna khangan biu hanasu koi phongdok chari aduga tentangna masigatani isan thoida koi hajaningba ada isan thoina thapa pose jawbagi da sigmatik penjaba harau jaba adu khotang isan thoida phongdok chari jai phabato biu RK Isan thoi